आकाशवाणी इम्फाल R.K. Gorani na pau pajari ahanbada maroiba pau Security Force na राज्य asigi tongan famsingda ain kaiba thabak tharomsing chathaba miyoising phagatpagi thabak leptana chathari Imphal East, Imphal West Thawbal amasung Kaksingda ngasi ayuk pung 5 dagi numidang wairam pung 5 phawba curfew komthokli Bisnupur jila gi oinedi curfew komthoktre amasung Bihar ki Upamukhyamantri amasu BJP ki makok thongba lusingba Samrat Chaudhary Bihar ki anoba mukhyamantri oina ngasi wasak lauragani Security Force na राज्य asigi tongan ba mafamsingda ain kaiba thabak tharomjing chathaba miyoising phagatpagi thabak leptana chathari Manipur Police Control Room gi cherol amana hai CISF amaso Airport Police ki apunba kangbu amana akanaba paw ama phangbadegi ngarang ayuk pung 10 ta makhairom tabada Imphal gi Tuiler Airport operation chathaki operation aduda Bisnupur jila gi Moirang sub division gi manung chanba kwakta khuman thongkhongdagi miyo ama brown sugar kilogram 6 henbaga konana phaki brown sugar adu tongan ba patra taruk ta haptuna purakpani hairi hiramasgi matana case ma lokot galoinana makhata ba thabak lokot na bagidamak miyo adu phagat laba miyo polam singa loinana singmai police station da sinakhi pharba miyo adu wahang paung torba matungda mangna haidorakpadagi Bisnupur jila gi manung chanba kwakta da khusu khulai losinu thambagi pau phangki tungda security force ki kangbu ama phamadu da changsinki Nungthil pung ama makhairom tabda jila aski manung chanba thinungoi mapada security force nge gari lakpada ayat papirakhi maduda miyamga chauna muknaba thorokpaga loinana khongjang changchiliba miyamna security parcel sing anduna tonglakpa gari ani mai thaki oyakliba phibe madulaksinaba ahna force thomjinduna tear gas kapna miyam adubu tankhaiki thaudo aduda miyoi khara so open nangki makatana thaudo asiga mari lenena miyoi mari fare amaso mokhogi mathakta makatana thijin humjenbagi thabak haukhre Bisnupur jila da ngarang ahing athengma phawbuda miyam amasung security force ki marakta mungnaba thoki irang adulaksinaba security force na tear gas cell na singba kawki ngarang nungthil Bisnupur jila gi tronglawbi thodokpu yaningdaba phongdoktuna thininggoida miyam ga security force ka chauna mungnaba thokpadagi miyam iho adubulaksinaba honabada security force na tear gas cell na singba kapna tan khaiki maduda miyo kulumdoirom asu open nangkhibani Imphal ki tongan famsingda sungarang ahing athengma phawba miyamna khongjang changsinki maduda security force na tear gas cell na singba kapki Imphal East Imphal West Thawbal amasu Kaksingda ngasi ayuk pung 5 ding numidang pung 5 phawba curfew komthokli adu moinamak Bisnupur jila ki onedi curfew komthoktre amaromda rajya aski tampagi jila 5 da mobile internet ki athengba thamlakpadu haying phawba sangdokre Dr. Ambedkar Center of Excellence Manipur University na sinduna Dr. Bhimrao Ambedkar gi chamga 35 suba mapok kuman palan thorom ngarang center asigi conference hall da pangthokre tharomatu da saruk yaraduna center asigi program coordinator Dr. Salam Sandri Kumar Singh na hai samaj ki sothana lariba miyoising owangba thakta pukhatnaba amasung laibak asigi miyamda manaba amasung achuma wayel phanganabi matangda Dr. Bhim R. Ambedkar na achuba thodang kaya lorumki Taromaduda Center aski mahiroising amasung faculty members singna Dr. Bhimrao Ambedkar gi photo da laikatun ekai kumnab utki All Jeliang Students Union gi nongna thau pugoda basing khankre Jeliang Students Union Assam gi Hai Yu Be Komena Union aski president oiragani tabiriba pawasi Akash Bani Imphal dagini Bihar ki Upamukhyamantri amasu BJP ki makok thongba lusingba Samrat Chaudhary Bihar ki anoba mukhyamantri oina ngasi wasak lauragani wasak lawbgi tharom patna gi lok bhavan da ayuki pung 13 da pangthokani Bihar da BJP ki mhuna mukhyamantri oibache Sri Chaudhary na ahanbani Sri Samrat Chaudhary na ngara Rajapal Syed Atta Hasnain ga lok bhavan da unadana mahak ki anoba sarkar sembagi davi tawkhibani Samrat Chaudhary bu Bihar ki anoba mukhyamantri oina khalakpada Manipur gi mukhyamantri Yumnam Khemchana thagat phongdorakli Social media thaglap warol da Sri Khemchana hai rajniti lamda mahaki hai singba madi miyam yaipina bathabak thorom sing paikhatpada hanba laitaba misak amani maki hai toi singdo bakyan hi Bihar gi sakot thorangda mangjil thabangam lagani Rashtrapati Draupadi Murmu na hairi laibak aski national security oiba lam kaya da matam gi oiba ahongba musa awonba kaya lagleba si thengnaraba matik saba miyoy kaya tangai fade Gujarat ki Gandhinagar dangarang pangthokiba Rashtriya Raksha University ki 5 suba convocation tharomda wangangbada Rashtrapati na hai artificial intelligence lakpa amasung cyber data security ki pak saw hengalakpana laiba ki oiba ngakselda achoba on ba kaya lakle tharomadu da Rashtrapati na
National Security Advisor Ajil Dobalna leibak asik oina singthani aiba thabak thorom kya da saruk yabu sakangduna Sri Dobal da honorary doctorate pikhi. Rashtrapati na hai Viksit Bharat ki manglan makphang non bahana bada ngasil lamda mipal tangda hai bisi yamna tangai fade Naxalism thengna bada CRPF amasu ate security force na lawdiba thodang singbusu Rashtrapati na thagat pe phongdokhi Tharmata Gujarat ki Rajyapal Acharya Devrat Mukhyamantri Bhupendra Patel su saruk yakhi Uparashtrapati C. Radhakrishnan na hairi punna khanaminaduna afaba warip longminabana Ganatantragi khwaidigi maruoiba sarukni wafam masingrang New Delhi da pangthokpa anisuba Dr. Bhimrao Ambedkar Memorial Lecture ki tharom da wangangbada Uparashtrapati na phongdokhibani mahang na hai Dr. Ambedkar na leibak aski nagari khudingmakta amata oiba wakalon sagatpa amasung mioi khudingmakta manab hak phanganabigi matangda singthani oiba thaudang kya lawrongki Mahi masing matik sana tamba haibasina asengba ningkha tambi ahubani haibigi wakalon mayamda mahangna mayek sengna khanghanna bohonaki Sri Radhakrishnan na hai Dr. Ambedkar ki miyeng da leibak amge sakti asi leibak aduda leiriba amasung chanariba tongan ba lol nat chanibe amasung dharma manataba mioi kyan oiri mang na hai masina Ganatantra oina khwaidigi maru oiba saruk singi manungda amani Pradhanmantri Narendra Modi nangrang Delhi Dehradun Economic Corridor haudokre Dehradun na pangthokpa miyang oiba thorom amada wangangbada Pradhanmantri na hai Uttarakhand mapung phaba rajya ama oina lairakpa chahi 15 mapung phare mang na hai corridor asi haudokpana rajya asi oiba sakotharamgi khongjel achoba khongthang oiragani tourism gi miyengda yenglagadi project asi yamna maru oiba project amani amasung masina rajya asibu hena chakothanbada achoba thodang lawgani Sri Modi na hai lami tongi phibam airways railways waterways na khuna ema chakot hanbada yamna maru oi lam sing asa senggot sagat pata henu meng sangduna chakot laba Bharat amagi manglan mangphang hana barajya asina lepa laitana honari tharmadu da Pradhanmantri na one rank one pension ni makada ex servicemen sing oina lupa koti lakh ama henbigi senpham su kaithoki Nongsu Bengal da thasi kulum da pangthok doriba han batangka ki mikhal ga mai lenena bot kom gi thabak kham thengna kale ranti dal singna magi mute singna tonga dama pham singda rally amadi road show na singba kya pangthokli mikhal pangthok doriba rajya adu jila 13 ta voter singi pungning jingsina bagi damak Trinamool Congress BJP amasung Congress na lusingba India block ki kangbo singna ngamjabi thaduna vote khomnari BJP lusingba amsu Grehmantri Amit Shah nga rajya adu gi tonga dama pham singda pangthokpa miyang mitin amada saruk yakhi man Uttar Dinaspur jila ge Kaliagen sa pangthokpa rocho amada ju saruk yakhi madugi tungda Gangarampur ground pangthok miyang mitin amada wangangki amaromda Trinamool Congress ki losing bi Mamta Banerjee su tongan mikhal campaign sing da saruk yakhi mangna Medinipur da pangthok miyang mitin da wangangki Congress losing ba amasung Lok Sabha gi Birodi losing ba Rahul Gandhi su ngarang rajya adu tongan ba mikhal campaign sing da saruk yaduna vote khongki Ngasi phongwa pause simroi pause ngidam haujik Naorem Victor leire Victor Thagachari Gorani Chairau bagi suti laikibana maram oiraga ngasi Imphal da phongba pauche sing amata phongnadre adumoinamak chingi jila sing da phongba pauche singi maroiba pau khara yenglabada Ganfiu Mail da ingnisingani kuntaruk tagi kunmapan fawbagi oina All Jalyangrong Students Union Assam Manipur amasung Nagaland gi nauna thaupugadaba thomi sing khanbagi mikhal ngarang Imphal gi namdulung da pangthokre haiba pauna ahanba headline oiri Imphal Railway Station gi semgat sagali basing Mukhyamantri Yumnam Khemchana haktheng nana chattuna yengsin khibagi pauche sigi ahanba lamai da phongli pausimak Tamenglong Times da ahanba headline tawri Pradhanmantri Narendra Modi amasung America gi Rashtrapati Donald Trump na nongchuk Asia gi oiriba phibam gi matangda telephone gi khuthangda wari sanaduna khanakhibagi pau Tamenglong Times gi ahanba lamai da phongli Senapati District Truck Owners and Drivers Union ga NHIDCL gi official singa punna National Highway 2 gi lambi yengsin khre haiba pau Hills Hornbill Express gi ahanba headline tawri Bisnupur jila da khongjang jangsin ba mioi singa gari ani mai thaduna amangata thogan khibagi pauche sigi ahanba lamai da phongli Gorani Thagachari Victor aroibada maroiba pau amuk hana Security Force na rajya asigi tongan pham singda ain kaiba thabak tharom sing chathaba mioi singi phagatpagi thabak leptana chathari Imphal East, Imphal West, Thawbal amsu Kaksingda ngasi ayu pung 5 ding numidawaram pung 5 phawba curfew komthokli Bisnupur jila gi onidi curfew komthoktre amasung Bihar gi Upa Mukhyamantri amasung BJP gi makok thongba lusingba Samrat Chaudhary Bihar gi anuba Mukhyamantri oina ngasi wasak lauragani pauloi jare